Manipuri ki media ka yaman nagna thabak taw paami madi darkar lairabadi mahaka hekta unabi yagani hana Governor Nazma Heptulana fongdokre. Mikhal mamang da Manipur government thabak launana bigi recruitment kaya paikhalagi basi ki mayokta political parties na ECI da wakatre. Jennings Hospital contract ka thabak tawriba employees singna makoi ga regular tahalo ay na thabak lepagi khongjang sangsib la hawtre. ANM female health workers sing lobagi bibabo si yaw yahan kidraba candidate singna medical directorate office to thomjin kray. Amasung Indian cricket team gi chamanga suba test match hayang Kanpur gi Green Park Stadium da India with New Zealand anina sanaragan. Mayam kurumjare adom ne yangbir bes impact news ni ayokram somendron hawje pungja asipabu ge maroi ba pausing miyam da pijari Manipur miyam gi apamba Namaha kisu apamba oigani hana Manipur ki Governor Dr. Nazma Heptulana amukhana fongdokre adubu amagamaga pau phodo paujin tauna bada achauba gap amadi leiba uri hana Editors Guild Manipur EGM gi mihut sing ngasi Rajbhavan da Governor ga unaru bada fongdoraki Manipur ki media ga su yamna nakna thabak taw pami amadi darkar leirabadi ma ka hekta unaba yagani hana su Governor na fongdoraki Markna Governor oina wasak lauraba matungda Manipur da thengnariba issue singa mari leinana Union Minister kaya ga unaduna wari sanakre amadi atai Minister singa su unaduna Manipur gi saukhat thawrang gi fibam fagadanna ba hona gani hana su Dr. Nazma Heptulana fongdoraki Manipur da railways yorakpada matam khara sangkhiga da maramna road connectivity gi fibam fagadanna ba mathau tai lambi thongi fibam fagadanna ba mahakna Union Ministry Nitin Gadkari da haijakhiba leire British singna Silchar gi Imphal fabu gi lambi semada chayol kharakhak sangkhraga laiwaga sina ningkha tamba sai humputra suru fawda highway singa sigi fibam phatna leiriba sigi matangda EGM gi member amana governor gi pukning singchin ki governor nasu issue se Union Ministry da pukhatkani phong haibagi thajaba pirakhi loinana chayol amada amuktang oidabasu Imphal tamna direct lakwa yaba flight sing thambina na ba mahakna civil aviation da taksin krehana su fongdoraki mahakna Manipur da lerak chayol ani roma sida Manipur gi ina khulaba nat ki pukai mayam ama upa fangle adu haksel amadi miyam pau phawna hanbada ma ki maru oiba miyeng thamli flying doctors haiba wakalonda Manipur gi khasin koya da leiriba miyam da mating piba pami miyam gi issue sing khangdoktuna madugi warosin puthokpada thaudang yaba pami hana su governor na fongdoraki ngasi governor ga unabadu da Editors Guild Manipur gi president A Mobina luchingba miyoi tarama thoina sabat team amade AIR amasung Durdasan gi news editor su saruk yaki I met Communication Minister Nitin Gadkari. I told him about the roads, what should be done, should concentrate more on road communication because the rails is not possible. It is maybe later on they can think of rail connectivity more, but at the moment it has to be focused on two: air connectivity and road connectivity. You know, Manipur is so rich in culture, so we should show it to the world, not just to Indians only, to the world. Manipur da lairiba tongan tongan ba political party singna mathang sahi da bangthok kadorba Manipur Legislative Assembly gi mikhal ga mari leinana issue kaya ngarang Imphal da thonglakiba Election Commission of India ki team da tamlakre haina Chief Election Commissioner of India Nasim Zaidi rang assisting merong da leiba Hotel Classic Grandi da paumi singa unaba da fongdokre maruaina mikhal da hena khudong saba fangna ba haiduna government ke machinery amadi resourcing lana season handaba Manipur government handak thabak launun bagi recruitment kya paikhalagli ba se tawhandaba mikhal da sel lana season handaba sing amadi tampak ani makta lalhoba sing dagi leiri ba apan mana sing kya gi maramda ECI gi team da thamlaki haina Nasim Zaidi na paumi sing da fongdoki free and fair election oibak ngamna na bagi damag face
amuk khaktada mikhal loisin binraba yamdraba tha ahum gi mamang da mikhal gi matam lauthok piba government ki machinery sing lana sijinadanba model code of conduct ngan na chana hanba voting gi numita polling station khudimakta yariba makai central armed police forces sing thambiba irang kanba lalauba singi safu kanba mafam sing amadi singi mafam sing da laiba polling booth sing da CCTV camera thambiduna webcasting na sing tawbina na basu Manipur da leriba political party sing na apamba phongdora kiana na simzaidi na makata ki loinana hauzik leriba 10 suba Manipur Legislative Assembly gi matam asi lakliba English ngani tara taret ki March tara ni pand loiga da maramna mikhal gi thabak pumba masigi mamang da loisin gani ha na su zaidi na phongdoki. The first point which political parties have demanded is that the elections in 2017 must be conducted in a free, fair and peaceful manner. Some parties have complained about large-scale recruitments which are being made by the state government in various departments, and they have requested that this practice needs to be discouraged. Next point, all parties have expressed their concern about insurgency in the state and its likely impact on election process. Most of the political parties have requested single phase election in the state. Is ending on 18th March. Commission will deliver the election before that. Electoral roll se mada yari bima kai asoi balla hendana na ba made vote thada ba gi sahi sur ba mi khuding makpu enroll tawbina na ba gi tangai fa da ba phongdok laduna chief election commissioner Nasim Zaidina Manipur gi electoral roll se magi thabak yamna kan sathari hauzik fawbu da voter lak tara nipan lising taret sanipan nifum doi leire hana CEO Manipur na khangalak le hana Zaidina pawmi sing da thamki. Final electoral rolls sing adu CEO Manipur ki website ta thagat patanatana political party khudimakta su copy amamam thagani voter sing maming matha semdok semjin tawbada su voter masada ningthina khangan bigadabane amade website su thagat kadabane hana CEO Manipur da khangan krana zaidi na phongdoki. Electoral roll mikhal da saruk yaba made achum aran gi matang da miam da vap tahanan na gi pausel pinan na ba saknai da theater gi personality Ratan Thiam Patmasiri international footballer P Renedy amasung saknai da actress El Ton Thoi busu state level icon oina khalak lei loinana my vote is not for sale haina koba SVEEP campaign amasu miam gi damak athu matam da launch tawraga ni hairi. Persons with disabilities PWD singna vote thada laku matam da khudong sana na gidamak polling booth singda ramp amadi atai mathau taba facilities sing leihan na ba mid aduda mid udaba singda braille ballot ki khudong sab sing pinan raba ECI na khangan kre Manipur ahan boina akhanaba assembly constituency kharada voter verifiable paper assuit trial VVPAT su sijinagani hana zaidina pawmi sing the phongdoki. So the commission has also directed that voter education and awareness program, which we call sweep, should also be launched immediately so that awareness and education amongst eligible voters or eligible citizens is increased and they are encouraged to come forward. Now the commission attaches great importance to law and order and security environment in the state, and the commission will take all possible steps to create conducive environment. We have asked them to identify vulnerable locations all over the state and the intimidators who threaten our voters so that appropriate preventive action is taken and our voters are free to cast their vote. Mikhal da sel lal na season of thing na ba bank income tax authority customs excise and taxation amadi police officials singo ba comprehensive expenditure monitoring machinery so yam ngan na hangdok lagani mayai kabachinjak sing season na ba state ki oida nodal officer tham lagani hana chief election commissioner Nasim Zaidi na pawmi sing the phongdoki state sin mathungna check post sing hangdok lagani flying squad ta satlibu gari sing da GPS ki system yaugani senja thumja tabui paw hek fangbada misam amna complaint taw yana na district khuding makta complaint monitoring machinery hangdok lagani mikhal ga mari leinana hangdok kadurba apps amadi IT based application sing da miyamna complaint taw basu yaragani loinana maru eba tangkak sing da CEO amadi DEO sing na media ki khutang da mari leina khuding makta pau yahon na ba hona gani amadi mikhal ga mari leina media na fonglak par report complaint amadi issue sing bu lumna lauduna mathau ta ba thabak lokat kani hana zaidi na makhata ki
The complaints of citizens and stakeholders will be handled on IT platform, and abuse of money include distribution of cash, liquor, gifts, including drugs. And we have reviewed with the enforcement agencies. The commission is identifying expenditure sensitive constituencies and would reformulate its expenditure monitoring policy and would operationalize it at an appropriate time. There would be many interventions this time, including setting up of flying squads which will be fitted with GPS facility so that their movements can be tracked. Jenims Hospital da contract basis the thabak tawriba employees sing association all non-regular employees association na contract employees sing regular tahallu haiduna seize work strike sathab hokre seize work strike asina maram oiraga Jenims ki ana lying ki thabak ta sound akai lakadawri seize work strike asi association asina contract thabak tawriba contract employee chahum marifutara lombu one time regularization taw haiduna sangsilakibani Kongjang Sangsilib employees sing aduda Maru department habadi laboratory blood bank na ching sing thabak taw myo sing yauri association asig secretary KH Jayantana asig machis work strike asi mamang dagi sathaduna lakmane Jenims ki authority na makoi gi dabi asi maram chai mathak thong sing si thaduna athu matamda regular tahan na ba hotna gi hana thajab pirakpati kongjang handok ki bani hana fongdoraki Contract employees sing asi da sahi taradagi taramanga hena thabak torok employees sing yauri kuina wajar club employees sing dama karimata khanbi dabagi mawongda ngasi fawba thabak amata pakhat pida bahibase yaning de karingumba regular tahan nabagi thabak athu matamda paikhalaktrabade akan ba khongjang sing sangsilagani hana jayantana makata ki authority sing sina akhoi staff kharab grade tharamdi grade 4 gi posting si akhoina akhoi bu yamna mirai biba mawongda akhoi di aswaida thabak phangdaba mayam ama lupa lising ani hum da piraga nek pa mayam lay outsource mayam tawraga manage tawgani gani am usit thawaidana haibiba laiba tang kunthra si fawbudi akhoi yamna peacefully sizwak strike aduga sit in protest na singba sangsin bagi da huji huji ki doina de akhoi pandam da adumaina thamjari du kayumba tangai phadana yaraktra gadi akhoi matam matam gi karamba khongjang changsin ga da habdu de session gi member khudima ki general body ama tawraga akhoi khanaraga matam matam du gi lepsagani Amaramda all non-regular employees association sangsilib sinthalib ki khongjang ase laibak thibani hana Jenims ki director Professor Laisram Deven Impact News ga akan unaba mada fongdorakli khongjang asina lairab singda awab kaya mayok na le issue ase ki matang da awang thaki mi phama mathu matam da pangthok lagani hana su Dr Deven fongdoraki Smain tong na koigi free of cost ta koigi doctor mayam sing nursing mayam sing technician mayam sing tawjari matam sida ai koigi mi chahum gumba koi hana daily wages da sanghiba akoi DPC ka mata tawdana aduga makoi sing asi koi yamna thuna regular ta daba yade haiduna torok pa irang sidagi makoi kanu tawgibani akoi thabak ta kitang khak akoi kitang khudong sa daba lai adubo akoi angam thak ta honajari loina na masi kamai tawraga masi akoi gi kari tawraga masi akoi kamai ton mention gadage ro kamai to negotiate tawgada be se akoi higher up koi tana jarga yam thuna shop tawno hona jagadori ANM female health workers sing lobugi biwa bosi yaw yahan kidraba candidate sing ngasi medical director ki office the thomjin kre ngasi pangtho ki biwa bosi assistant aba yaro hana su candidate sing demand taw kre candidate amana fongdorok pada ANM female health worker chama yankai manga lawnon na bahu ki ba me thada medical director na notification thoki ba loina na candidate listing ani rom na form thajina ki loina form thajina kraba sing ado verification tawnun na bagi damak September 12 dagi 13 foba matam tharak ba loina na verification loid candidate singi admit card loba yaragani hana September 18 da matam tharakhi hari adubu September 18 da candidate sing admit card loba chatpada candidate sa mangkhai yankhai romgi admit card yenthokpa hauram laga director na athingba pire makata na admit card yelaroi hairaki hari loinana ngarang nungthil candidate satret humputara manga khak biwa bosi yawba yagani amadi hana fangkrab admit card sing adu satnararoi haiduna anobu notification tholakibani hari asugumba mawong maril tadaba thawang asi yaning de ngasi pangthok liba biwa bosi asi satnaba yaroi asengba achumba adu marilena besingna athu matamda sengdok piro fongdoraki Nakalamromda AMSU ki luching basingna health director ga unabada criteria su dabada candidate satret humputara manga khak biwa bosi ki khan bani haiba wafam thamlaki hari adubu eligibility criteria su loina suraba loina verification tawbada ayaba su pirak khanghodana candidate khara khaktama khangalaga bibabosi tabu yaroi haduna emsu na candidate singa loina medical directorate ki get namkhaina na hotnaki
Date 19 da emikat se yele. Emikat se yelaga date 20 da mo moina yengani haga date 20 da notice sam thoe shortlist thok pasida yaw da ming sing je emikat phangar ju chatna roi ya roi na haiba. Ado si kai gi no ba maram je kharam na ma wang bai na mak basis ta ne adu su lau de ba akhoi da ge hena nema mi lauri adu ga hujik changu matam da certificate su da bai ne na mu su hai ri ba reject li su thok de ba moina ya roi doi ta din han emikat se kai do ba gi thu ino ba pi ri no ba kari maram gi no khoi na emikat pi raga eligible oi de hai se kai no sin la na tau ba interview se su to haning de Amaramda Medical Directorate na NMFHW lobagi matang da Directorate asin na thok shortlist candidates singna biwabosi yawdana na ba MSU Vice President Kangabam Dhanajit na appeal torokli masida kanagumba candidate na yawram thokla kadi maduda thorak pa apapata gi daita masa na pujaga da bani hana mahang na section wasu thamlakli ngasi DM Police Campus ta leba All Manipuri Students Union gi head office ta pangthok ki press meet amada Dhanajit amakata kipeda mawong maril tada ng bibawosi lawbagi thawong bu yaning da bu utuna candidate sing ngasi ayuksu Medical Director da thomjin kiba laikrabane MSU gi General Secretary Manjit Sarang temna fongdorak pada analying department am wariba health sector da politicized tawba se laibak thibane masida inquiry committee am semdana mara leba sing adu sairak piga da bani hana appeal tawrakli Candidate amabu admit card piraba matungda admit card adu amuk sanararoi haiba se laibak thibane hana su makhataraki Medical Director na candidate shortlist thokpada eligible oiba form thousand giba candidate singda karigidam to mokhoi maming yawtribano karigidam to mokhoi gi emikasi interview attend tawgi yawnabagi emikal as pidribano local media amusong electronic print media da miam da Medical Director na atubu matam da sengdokadabani female health worker amadi NM lobagi baga bosigi exam attend tawba phangandwa si yamnamak matong huktaba department asigi asoiba man han emsuna lawjai lemhoriba numiching da pangthokadariba exam sing asi emsuna boycott tawre haiba numiching asi da kanagumba candidate sing na thabala ko matamda thoning daba thodok tholagadi madugi daikta emsu masa na pujagadamni loina department asigi director amadi authority na pugudone form sugi makedagi thamjari Tulial Airport haina Khangnariba Impal International Airport asibu Bir Tekendrajit International Airport haina Kaubitan na State Government Ministry of Civil Aviation da recommend tau krehari ngasi Chief Minister Okram Ibo bin chair lawduna pangthokiba cabinet ki mifama mana Tulial Airport asibu Bir Tekendrajit International Airport haina kauna na waref lawkibne haina Commissioner Transport M Lakshmi Kumar na thadrok pachiro laman hairi Remember me have team da tham sumna chathak World Alzheimer's Month ngasidagi Zenims conference hold haudokre thoramasi Department of Psychiatry Zenims Trained Nurses Association of India Manipuri State Branch Nurses Association TNAI Zenims Unit National Alliance for Elders People Livelihood Research Advocacy amadi Chronic Diseases of India and ARDSI Manipur chapter Imphal ga puna kusamnaduna sinbane ngasi hauba namita alloiraba mioi kunni thoida selam de sol khudol tamdune kai khumna utki thauramasiga marilenana miyam gi oiba khongchar amasu Zenims campus manungda chatki thauramasiga wangang laduna Dr. K Santibala Devi Associate Professor Department of Psychiatry Zenims na hai sai humpumanga gi matakta leiba alloiraba mioi singe manungda sada mangadi Alzheimer ga sagonaduna hingli sada kunna gi nifu fawna sai humputra dagi humputra manga fawbu gi mioi singda Alzheimer sagonai mak na makata na hai kibada nupi singna laina as da nabagi sang yamna wangli lona laina ase matam sana layeng horabadi laina ase digi ngak thokpa ngamme mak na makata kibada al oiraba mioi singbu minungsi thauzal ga loina na fajana loina bigada bane thauramasida Zenims ki director Professor Laisram Deven phongdok kibada aikoina al oiraba mioi singbu luna sana tawbigada bane Masiyoi bachinjak sang nai bahaksang sajil amadi wakal pothan thabak kaya alor ba mioi singedamag mathau tai phongdoki ping serpa dilusun serpa subak kaya sing se ko yamna maruina care lo ngam maruina na sai treatment se masidi leite odong tobi ahar werka na budilo sing serpa se masidi ahar dilai na yang lawa sai kun chari mioi ama Toma na kuina kama de lojin biraga kama da biraga kana to masu maku ko bingam di dere bese makoi jum to rokni pin se society sida thopiraga karino han singa koi ngam wasi tabiba makoi ngam wasi pina tabi de tar gadi makoi matunda ko depression de jele
Manipur Legislative Assembly ki Speaker na 10th Schedule ki wahan thok layan rehana BJP Legislative Wing ki leader su wari bathangoi ban Assembly constituency ki MLA khumukcham Joy Kishan na maral sirakli ngasi party si ki netai ba chutek le office ta pawi sing unaba mada MLA na Assembly ki Speaker hairi basi opposition madi ruling ani makine hana khan bane adu Speaker na chathari thawong asina mahagasi senja thumja tawrabra haibagi Singnabal Laire, Hangingai Oire, Tongan political party MLA Singh disqualified Tabu case ka verdict ngasi Fauba, Haidokana Tamli, Trinamal Congress ki MLA Ahumbuna, disqualified Tabu Manungda, Aniyaman Speaker ki Warip ki Mayokta, BJP da Mikhal Thengadun Amukhana MLA Oiraktuna B Assembly Mifamda Saruk Yakre adu Speaker ki Manakta Panduna Lairiba MSCP ki MLA Manga TMC ki MLA Mari amsung LJP ki MLA amagi mathakta disqualified tobugi judgment order matam kam kuina namsindun thamkigadoribano Mark Namakata na hangkimada Manipur government handak marag afam kaya launun na batawri basi government ki budget yaw bara natraga nauna post creation tawriba haibado miyam da samam na ba mapohalle medical directorate afam khara launun na ba DPC pangthok ki basi BJP na akan miyang sang lagani hospital da laikat adun laire ba DPC ki chairman yaw da interview pangthok le basi niyam gi wang madani haina su fongdoki Hojik lehoriba MLA singse disqualified tabam thokte makoi singse adum chum MLA oile chum mi hargana magi verdict to law thok piusini makoi si iseng sengna masi aina la le soigre ai isamak amasung Sri Biswase de disqualified tawgda aina la le soigre haibamak nongai tragasu lairibe MLA singdo makoina taw lalamdre na disqualified thok piusini Speaker na law thok pangam dabagi maram karino si disqualified tawgda MLA yokhatna thamba Constitution piba pawado akoin lana sinagi mayokta Manipur sinba thungna koi lagliba October tarik amasdagi hauna akoi lairiba speaker sigi marakta mathakta khongyang jengchelagani Law na thinkrab lalawlu fama oiriba NRFM na ngarang ahing nongyay dagi ngasi ing nongyay fawba kawkiba public curfew na lamdamasigi miyam gi mahusagi punsida chawna akaiba pikre panbayay English sing machapan nifumapan gi September kunma thoida Silong Accord soi taunaduna Manipur bu India da namdana tilhan kiba numit asibu yaning da fongdoktuna public curfew si kawkibane Public curfew sina maram oiduna ngasi status gi maru iba mafam sing itak takhi lambi da gari chen gi sang hanthaki lalolitik tawriba mafam ayamba ika kana kide Kwaraman kaithel pauna kaithel amasung Imphal gi akoiba da leiba kaithel macha sing kaab gi chang yamna hanthaki amadi dukan ayamba thong lonaki District amaga fauna ba gari sing amata sena kide mahi tampam sang amade government ke loisang sing so public curfew se ki safu fangduna ika kana kide Manipur ki puwari da yawal lalau haudoki banu binam oina lehawraga da September kunma thoina lakpada lamyan bahizam irawat na pamjaraba manab khunagi wakalol khumang sauksin raba Manipur da leiriba communist loop khudimak amatoina punsin minara sehana aina thinkraba Maoist Communist Party Manipur na pauzil pirakli numita se Manipur ki communist struggle ki khwaidagi maroiba numita mane numita se ki maroiba khangdaba masana masab lalau bani haijaba khang Kangbugi Tawong na maram oiduna Tauramase Pangthok pada apan ma ohelibase mathong huktaba Tawong ni lub asigi publicity and public propaganda gi secretary comrade Nonglen Maite na thadrok pa zero lamada thamlakli Tawong ase lub asina tarai na lawde amade matung tarak pada tumina yenguna laithok loidaba Tawong amani haina su section wa thamlakli amoromda matamam da miyam gi iho hairaga Communist hairaga khangnaramba adu haujikti communist ki ming ta khedaba kuire miyam gi hodagi communist na tokhai taraga de madu CPI oibasu yai natraga CPI M oibasu yai makoidu communist na te lab opportunist ni khulai paiba masana masabu communist lalho lup ni haijaba sing oibasu yai makoi aduna communist na te revisionist ni communist ki mingda namthak ni maramaduna Manipur da leiriba left ideology da yumpam oiba lup khuding makna miyam gi hoda mangjil than lup asiga puna songthok mina matam yaure haina serol asina makha tarakli United Nations na putokpa 17 Sustainable Development Goals ki makha da nomu yoiba International Day of Peace ki thoram pangthokre thoram ase the dependence sing na gilaifama mo oiba langol da leiba existence na sinduna center ase da pangthoki bane thoram ase da saruk yaki ba center ase gi second team leader PH Amarjit na miyoy bana santi phangtraba matam da
हिंसा की थौदोकसिंग अमसुंग मयाई काब निसा सिजिनरपगी सांग हेनगलकलिबनी फोंदोकी निसा की इपाक्ता ताउरबसिंगबु शांति की ओइबु पौताक पिदुन अचुंब लंबेल पुरकपा तंगाई फदे हानसु फोंदोकी ngasi थोरमदा रिम्स साइकियाट्री डिपार्टमेंट की असिस्टेंट प्रोफेसर डॉक्टर गोजेंद्रो अमसुंग सोशल वर्कर एन महानंदना सरुयाकी शांति है तंगाई फदे मियोबदा शांति लेनबगीदमक अखोई मियोबसिंगसे लोइना ज्ञान ताब चंगी ज्ञान ताब है कानसिदा हिमिनरिबा मी खर खक नतना अयाम सरुकता ज्ञान ताबगी चांग यामना वाटपनिना हाइदि अखोइदा यामना प्रॉब्लम से मसा मसादगी होरना अचौब मयाम अमा थोए सिगुम मयाम से लेतनबा अखोइना मरुओइना ngasi leibaki oiba issue mayam amudugi maraktagi khangatcharaga si khaktani akoina shanti gi numisi khaktani akoina palan tawjarisi Langol singmi tami nupi yai fathorang luf na fagalakhiba yu mayam ama miyam mangda mai thaduna mangan kre ngasi mai thaduna mangan khraba yu liter kunmanga makai ase Langol gi sija hospital tal manak ta hangba vendor amadagi lubasi gi thaumi sing ngarang numidang pung 8 makai rom tab adwaida fagalakhiba nei panbayai thasi ki tara tarukta Langol da thoki bakhana sainabagi thaudok amagi matungdagi mafamadu da mayai kabne sa yonba sung sijina ba yaroi haina lubasina athing ba thamlakhiba nei matang asada break amalawsake Manipur amade malamgi tongan tongan e paus single loinana ekoi break to gamna thuna hanjarake impact news bu migeng ta duna lebiu Lengsin birau Thangmaiban GM College Road ta leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki Thangmaiban GM College Road Imphal Manipur Lengsin birau Thangmaiban GM College Road ta leiba Eastern Suzuki da fangbiragani Suzuki gi gari macha sing makhal suna mafam sida Suzuki da train tarba mechanic singna ningthina service piriba servicing center gi khudong chaba amasung spare parts sing MRP rate ta fangbigani loinana irai laina loan loba yabagi khudong chaba su pizari ngasi maglengsin birau Eastern Suzuki Thangmaiban GM College Road Imphal Manipur break ke matungda mayam mohmuna taram nokchari loinana bulletin se makhatabu pausing miyam na pijari Manipur da lakliba sahi yankai fawda mahi awat pat lehendan na government asina darkar oi machak mathum sing semgat sagatuna leptana thorang ke apai khat liana chief minister okram ibobina fongdokre wafam singa chief minister okram ibobina Thawal district table tennis association ge indoor stadium da pangthokpa state level open ranking table tennis tournament hongdok ki thorom da fongdoki bane Chief Minister na makha taraduna dona ministry gi makhada 400 kV substation amasu Yurembamda paikhatna na bathorang leire Thawal khunau gi subdivision asidagi Imphal East Urkhul Thawal amadi Chandel district ki mai pigani loinana Yurembam leigador ba sub station asina Imphal West Senapati Tamelong Bishnupur amadi Churachandpur district mai phangalngani hari loinana Thawal khetru lekai Hauta vida NEC ki sentang makada multi-purpose indoor stadium ama lupa crore tara mari rom sangna paikhatna na ba thaurang leire hana chief minister na makhata ki Tha sigi tara manga ki numijung bupung tara nithoi makai rom tabu matamda khuyathong purkri asawa si na phangki basing jamai chinga makha chongtham lekai dagi mutum yaifa hat pada senai haiba miyo hum ngarang police na farba matung miyo ani di ngasi uripok charab court leiba CJM Imphal West ki mamang na puthokre miyo amadi masagi anaba leiba dagi ngasi puthokidre ngarang police na farba miyo sing adudi Thangmaiban kabrabam lekai dagi khuraijam Thanmi gi machanupa khuraijam thoisen sei taramapan amadi khuraijam thoihen sei kuni thoine hari makhoi ani ase ngasi nungtil court puthorakpada yaifabagi matangda semki JAC amadi imung manung na court thomjinduna irang su hoki makhoi ani mag mathang thagi manga fawba numit taramanga ni judicial custody da remand lokthakre hari
Amaramda mutum yai fabagi misiga marilena anungtigi fongba pause amada thangweban assembly constituency gi MLA KH Joy Kisan gi ming sizina ki badu misi asiga MLA ga mari amata laina de haina JAC against the brutal killing of M yai fabagi co convener Johnson Mangang chana sengdorakli BJP headquarter da pangthoki ba pau gi mifam amada co convener na misi asida senai haiduna police ki custody da lairiba accused ahum bu thadu gan ki aduga Mamangda Thangweban Assembly constituency da hana Mikhal Thengna ki bajotin Waikhomna Singjamai gi miyam da sengdok kada bani hanasu thamlaki aina haijaki ba wafamdi hauji lairiba phongphong sana lairingai marak sida accuse ahum ase ekoi gi mamangda lepamba ekoi gi hauji su lepkane na tawriba yam kanna panariba jotin Waikhom masala ga police custody dagi pugre Pugribsi karigino masi pende pugribsi maram se shiri akhoi gi haujik ki pugriba jotin Waikhom sina singamai praja akhoi da sengdor kadabani Thasi ki taramathoi da akakna paw amagi matung ina 10 sector Assam Rifles ki kuntramathoi sib Assam Rifles na Ukhul district ki Nampisa lambi da checking amadi frisking sathabada PLA gi overground worker ne have mio yahum par hari mako yahum adu Mahindra Jeep registration number MNS 5862 da bomb gi masak sing puduna Imphal tamna haigalakpada faabani hari mako de kg nipan dasmik taret taruk muklumba ID ani detonator ani fagat pangam ki mako yahum gi manungda Mioyamadi Myanmar gi Onjia village da leba PLA gi kadar amaga mari leina bani hari makhoi ahumag Litan police station da khusin nakre Imphal East district commando gi khutpu amana loitang Laikin Thavi area da Thibahum ki thabak sathabada loan thinkrabat lalawlub KYKL gi active member ama far hana Manipur police ki PRO na chero lamada khangalakli far bumio atude Laisram Sanahal sai kuntra apopo ibungo loitang Laikin Thavi mayai lekai dagini far bumio yase yum gi sumang da fumduna thamlamba maru ani yaw 9mm pistol ama sufagat ngam kibaga loina na Sekmai police station na KS am su lakhot kre hana chero lasina makha tarakli Sinmi singi mateng Pang bagi mingda mioi karana lever card sabi kan hana sinmi singdagi lupa chamanga dagi listing ama fauba khomgat libasi athu matam leptar bade Worker Union Manipur wum na akan bamiyeng sang lagani hana fongdokre ngasi Manipur Press Club ta paumi singa unaba mada wum gi president ke London na fongdoki bada Ministry of Labour Government of Manipur gi miyeng makada Manipur Building and Other Construction Worker Welfare Board na sinmi singi yai pan raba khudong saba kya pinan raba gi damag sinmi singi sakhang se lever card pi ba mathau Loinana labor card as lobada registration fee oina lupa yankhay amadi thagi contribution fee oina lupa ani sangani haiki adubu mioi kharana card sabagi mingda lupa chamanga dagi listing ama fawbugi senfam khongatuna sendan lambi oina satharak pasi livak thibane loinana tasengna construction worker nataba mioi kyana construction worker sajinaduna card saduna sinmising khodong sab sing mangan na bahona ribasi busu athu matam tokadabane hana London na fongdoki Manipur leba tuan ba koi gi sinmising nung sibagi mingda sinmising mateng pangbagi mingda tuan mioi kanglup kharana koi gi lupa chamanga dagina lupa lising phawbo khongol kanda card sabini hena khongol kanda topom toktaba sel mayam chaw chawna lobasa se workers in Manipur na mai ki kya dagi masi tare na masi kudak lepkodabani hariba karigumba masi leptab taragade hariba senariba ejen khara haitare makoi singa se koi miyam mangna masi phongna phonglokani haitare aduga masida mari leinaba department so masi tuminna khangdo uda sadana masi tuminna lection bam thokte Laklibi September Kulumdoida Zadapur University Kolkata da pangthok da 7th ROP UGC workshop to saruk yarun na modern college ki principal Dr. K Biren Imphal college ki principal L Randhoni Devi amasung Fegokta gi general secretary Dr. N Somarendro khalak lehana Fegokta na chirol amada khangalakli awang nungpok state nipan yauna West Bengal amasung Odisha Pune state tarana saruk yaga da workshop da Fegokta na Haukiba September taramanga da pangthokiba conference ta laukiba warep sing puthokani hana cherol lasina makha tarakli Manipur ki ngam khai thugaiduna Purbanchal Pradesh semna rab India government na lokot ki thaurang ki mayokta English sing macha pan nifuni pan da thokiba pungdong bom thaudok pu ningsing duna humfu mapan suba Manipur kan benumit ki thauram pangthokre Irawat celebration committee lamlai local council da sinduna Imphal East ki salau da leba Irawat wak ta pangthok ki thauram asiga mari lenana Communist Party of India Manipur State Council ki secretary Dr. Moirangtem Narana phongdok ki bada
English ing machapan ni futareta Purbanchal Pradesh semna na India lengak na thaurang lokhalak pagi mayokta lamyan bahizam irawat na leptuna Manipur gi apun bagi ngamkhai kan khibani lamyan masina hona ramdrabade hauzik wariba Manipur gi saktam leiram loi lusing masina singtam gi khena bathamdana lamdam asid nungsi chanan laiminer na hotna kibane adubu ngasidi lamdam asid laiminer ba furu masel gi marakta khaibung tana bugum tawri asagum matang asid irawat ki wakalol nainaduna amatoina punsil haudrabadi nomadi soidar Manipuri ki apun magi sakam kai tharak lagani fongdoki thauramasi ki saruk amoina laikhidraba lamyan ba irawat ki sakam da miyam na heka leka tamduna ikai khumna ba utki Manipur yauna Purbanchal Pradesh Segani Hailo Kodar Mukunamadi Manipur ka Irabot ko mission amagi lamching makhal Manipur ki prajamiya mahogre nishi mina thore adudi mashi yaroi to thozi hai kana bharot sarkar ma ko order do maramaduna ngasi leiba Manipur singa masuk tamya kuba saktam ngasi mak ai khoina Manipuri macha amani hai chawpok chaba Manipuri culture Manipuri sport ki aduba power house sabu loire haina chawpok che ni pura maksigi marudi irabot ki phire adu mari leine Lamyan wa irawat ning sing thoram observation committee Manipurna protection and preservation committee ki lamsing makhada kaibi mana sing da level lamyan wa irawat ki mitamda laisu katun ikai khumna ba utkibaga loinana miyam gi oiba mifam masu pangthok rehna lamyan wa irawat ning sing thoram observation committee Manipur gi chairwala mana khangalakli amoromda Manipur laumi marup na susinduna ngasi humphum nipan suba laumi gi numit palan marup asigi pauna bazar da leiba sanglen na pangthok rehari thoramada saruk yakiba resource person kana lamyan Hizam irawat ki maramda marik chumba wafum kya phongdok pagaloinana jana neta na Manipur gi laumi sinmi miyambu ning taman na bagidama masagi punsi phawa kathok to na hotna kiba kayabusu singthana ki hana zerol asina makha tarakli nupi angang ubaga mawong sadaba phibamda karan tabada senabani haiba nupa ama miyamna faraga waraklaba matungda police ta sinakre thawdoga singa sinungthil pungani tabu matamda lamsang assembly constituency gi manung chanba lamdeng khunong da thoki bane nupi angang da karan taru tagi damag miyamna farba miyoy adude lamsangi tawthong afaiba hariba mufam asidagi yanglem Bhuvan Singh alias Inauba chai kun apok laikhidraba basantani farba Bhuvan lamsang police station ki mayok nabada leiba lamdeng kuno mamang laikai sang amada miyamna fazibna thamlam ki laikai miyamna ngasi nupi masa amana mayumda nupa amana mawong tadana lagnar e haiduna paw tambadagi miyam thoraktuna fabni hari Laikai miyamna fongdorokpada tha taruk taret ki mamangdagi nupi angang kayada karan tabagi thawdok ngayak laitana tholakpadagi senaduna lakbani hana fongdoraki amaronda faraba Bhuvan masana fongdorokpada mak masa ase nupi angang karan tarubagi damag mamangda su fak kiba laikre hari faraba matungda thoning da thawdok tholaktana na bahaiduna laikai miyamna Bhuvan makha tana mak na tonglakiba gari masa activa galoinana lamsang police station da sinakibani Haukiba September 19 da Lilong Higher Secondary Madrasa da class 8 khaktamak tamlibi mahiroi amabu ikai khumnaba manghanan ba honaramagi thawdokpu SFI na condemn tawrakli asigma thawdok ase mahiroi khunai bu singna bane hana lobugaloina na thawdok adu sener bu miyoi adu faaduna matik sab serak pi gadabane amasung JAC na sangchilap khongjang singda su saugatkani hara mahiroi lu basina thadorku cherola mana khangalakli BJP Imphal District Sinduna no magi political conference amagaloina na no magi free medical camp amangase Khundrakpam Assembly constituency ke manung chanba Youth Pioneer Club isikad pangthok rehana club asigi secretary gi chirola mana khangalakli Kerala ke Kozhikode chaliba tha asigi kulumdoi degina kunmanga faw pangthokadaba BJP ki National Council mifam yaurun bagidaba party asigi president KS Bhavanandan Lusingba team ama ngasi Imphal thadok rehna BJP Manipur Pradesh ki secretary gi cherola mana khangalakli amaramda BJP Manipur Pradesh ki president na thadok cherola magi matung ina S Tekendra Singh amasung CS Bijoy Singh party asigi chief spokesperson amadi spokesperson gi coordinator oina hap lehari Person with disabilities hai bahiramasada no mogi awareness program ama Chandel district ki manung chana laiba Masi block ki Kanem Ram Khul da pangthokre awareness program adu National Institute for Empowerment of Multiple Disabilities
Chennai gi miyang makhada Society for Health and Educational Development sinduna chathakibani hariba awareness program aduda mafam adugi saknairaba miyoi sing amasung miyamga mimanadraba miyoi chamarumna amasung makoigi imung manungi miyoi singna saruk yaki Senapati District Manung Channel Leba Tonglang Akutpada Leba Primary Health Sub Center Amada Kunmanga Subasam Rifles na English sing machapan Mariputara Maridagi House Fob Laisilapuk Mayokta Lamdamadu Kunza Amana Taki PIL Amagi Matung Ina Manipur High Court na Assam Rifles Authority Amade Manipur Lenga Kaloinana Atopa Respondent Ahumbu Chayolo Humgi Manungda Pakumpiran Namba Kangalakibabu Human Rights Law Network HRLN Gicherolamana Nungai Bufongdorokli Vishnupur District ki Manung Channel Leba Torbung Bazar Made Torbung Gobinpur Revenue Village ta signboard ani khinkre Torbung United Club na sinduna pangthokiba Thauramatuda 7 Ngangkhalawai Jila Parishad ki member Mutum Bir Chandra Maitai Torbung Gram Panchayat ki Pradhan Sapam Rajen Moirangi SDVOS Regumani Yauna Miyoi Kyana Saruk Yaki Ngasi ki Thauramatu ko Marilenan Torbung Gram Panchayat ki Akoibida Uthabi Thauramam su pangthoki Indian cricket team gi chamanga shub test match hayeng Kanpur gi Green Park Stadium da India made New Zealand anina sanaragani match asi hawdopu gi thoram aduda Nari contractor Sandhu Bordi Dilip Kapil Dev Ravi Sastri Rahul Dravid Sachin Tendulkar Birendra Sehwag K Srikanth Saurabh Ganguly Mohammad Azharuddin amade Sunil Gavaskar hariba team India gi captain Oiram Singh asiga loinana lewak asige saknaraba cricketer kya nasar yagani Cricket ki puwari da Indian ahanbo ina England ga Lords Stadium da English sing machapan kuntrani to April tarahumdo da cricket sanaba hauki English sing machapan kuntrahumdo gi December tarahumdo dana ahanbo ina India na yumbu oidana Bombay da England ga test match ama sanakraba matungda English sing machapan yangkaini to gi February tarada Chennai gi Sepak Stadium da England ga sanaki test aduna India gi puwari da ahanbo ina maipak test oiki Hauzik Indian International Cricket Council na piba rank ki matung ina point listing ani chatret nipunipan fangduna ani subo position da lairi Henglep constituency ki manung channel laiba Zaikhulung Khul the sports mini stadium am sana na pandam laire hena BJP ki active member El Akuf kom na fongdokre wafam masinga se Loktak project ki manung channel laiba Zailu Luang public ground laiba ZESDO Tribal Open Football Tournament ki final match pangthoki badu ko marilena na fongdoki bane Rajya Sabha ki MPMC Mericom ki chief advisor jo oriba El Akhup Kuom na hai Churachandpur district ki manung channel leriba Zaikhulwang Khul ase sana khona bagi lam da khumang sokshin ba mafam amane khul ase da sana khona bagi marilena na mini stadium amal lehen bai phasi Rajya Sabha ki MPMC Mericom amade khunja singi apam bane nakalam da Loktak project ki akoi badal leriba miyam gyoiba central funding in makada community hall aman su yamna athu matam da sanu na thaurang le athu matam da miyam na mafam saba ma khandok piwa na so El Akhup Kom na fongdoki ngasi han ba ZESDO Tribal Open Football Tournament ki ZESA Mazuro namade Hauktak FC Kairab Khulen ani ki marakta sana ki final match ta ZESA na Hauktak FC bu panjal ahum amada maithi bu piki areas da lairiba khun mayam se pullaga mafam do kadai da no sasi hai bise aikoina khallaga madugi committee ma form tawraga Maduda MP की परमिशन लौबा NEC की परमिशन चेंज चोंबदुदी आई तौजरगे मफम से सेलेक्ट तौबिरो नेक्स्ट फाइनेंशियल ईयर मनुंगसिदा मादुगी प्रोग्राम दो हप्प याननबा अखोय हौरसी मणिपुर दा प्रोजेक्ट मयाम पाइखले लाइट खुगा दाम प्रोजेक्ट सो मेनी प्रोजेक्ट स्टेट गवर्नमेंट ना अफा प्रोजेक्ट याम पाइखली अदुबु येंगसिनबा ngamdadana ayamba matamda फेल ओई Matanga Shada Bulletin Nasi Attention Jadringi Mamoina headline Zamona Tamjari Manipur media Yamna Nakman Tabak Pami Made Darka later with the Mahakaheta Unabi Yagan Hana Governor Nasma Hatilana Congo Play Mikhal Mamang the Manipur government Tabak Launan but the recruitment cap by Kalak Libas the Mayokta political parties in the ECI the Waka Trade.
Jennings Hospital contract ka thabak tawriba employees singna makoiba regular tahalwai dun thabak lepagi kongjang sanction ba hokre. A&M female health workers sing lawbagi vivavo si yawo yahan kidraba candidate singna medical directorate office thomjin kre. Amasung Indian cricket team gi chamanga suba test match hayang Kanpur Green Park Stadium da India with New Zealand anina sanaragani.